ngasi phongkiba tongan tongan bu manipuri sifong singa masum thokiba thodo wathok singdigi maruoibi I pausing khonga saraga manipur top channel gi maikei digi myam da thamjagi ahan bada ngasi irai pa pokse sing da phongkiba maruoiba paukara kosem gi original mark ki statement Council of Higher Secondary Education Manipur na thokpa warol amagi matungina Higher Secondary Examination 2022 gi mark ki original statement institution sing lanai candidate singda June taraga teretegi hauna office hour matamda issue tawani amaramda higher secondary improvement examination 2022 eligibles for improvements examination EIE candidate sing kha pass toroba adubu for elective subject higher secondary examination 2022 to fail oikibasingi institution sing amasum private candidate singda statement of mark loinana issue tawani ningthina main silaba application form amadi tangai phadaba fee document original statement of mark sheet council ga office ta thajinbagi aroiba matam June 19 amaramda subject khudimakta higher secondary examination 2022 da pass tawraba candidate singna pangthokadoriba higher secondary improvement examination 2022 da subject ama khatang da yawbu yawgani masumari lenaba principal sing private candidate singna akopa role sing haibidi mahiroi singi detail council gi office June 19 fawgi manungda thajilakadabani amadi makhoi gi application form sing June 19 dagi issue tawa hogani mensilaba application form sing tangai phadaba fee amasum document singa loinana council gi office ta June 19 da submit tawgadabani so haidi 10 dak pamana NSIDCL na highway number 37 gi asuba komjau sing menchindabadagi port puduna lakpa truck ama accident hokiba atopa pawamana Israel da leiba heritage site ta Mongpham thengnare Israel da leiba UNESCO gi World Heritage Site amada Mongpham ama thengnare maduda Angangba Machu da Mongpham adu hangdokanu haiba warol iramki hairi hairiba Mongpham adu sahi lising amaga sanipan suraba Jacob Kauba Jiu nupa ama semlambani madu ikuidana galelit thengnarakibani Mongpham adugi mapanda nungda iba mayek sing miyamda madubo hangdokanu haina khangalamki grave marker gi mayek sing adu Hebrew loan da ibani haina Times of Israel na phongdorakli Jacob hairiba convert aduna phongdoklambagi matungina hairiba Mongpham adu hangdokpa miyoida awana nangani haina thamlamki hairi June 9 na phongdokiba grave mark ki image adu da thakiba capsule di magna hangdokloidaba Pandora gi box hairiba magar adu mamang sai da thengnarakibani adu University of Haifa amadi Israel Antiquities Authority na punna thadorakpa press release amada phonglakibani hairi IAA gi head UNESCO sidona phongdorakpada maduda iramliba mayek adu athengba matamgi Roman natragana anganba matamgi Byzantines period iramba oigani hairi hanasu paus na phongdorakli makhasa tharakpoina topa pawa mana UP bulldozer action ex judge khut thingjinana Supreme Court ta appeal tokre Prophet Muhammad ki matakta BJP gi miyut singna ngangkiba athiba wongang sangang dugi mata protest toba Muslim citizen singi mayokta Uttar Pradesh government ki hingsa amasum namthabigi thabak singadu state authorities na constitution sibu phagi tahanbani haina maral siraduna hanigi Supreme Court judge ahum yauna saknairaba mi taragani thoina lebaki khwaidi ki makok thongba court aduda khut thingjinbina ba appeal tokre protesters singi yum singadu bu bulldozer singna thugai ki badu rule of law bu sathina namthabani haina saknairaba miyoising adugi sithi aduna haike amasung court aduda hakthingna khut thingjinbina baijaki June taraga marigi sithi adu hanigi Supreme Court Judge Singh B Sudarshan Reddy B Gopala Gaura amasung AK Ganguly natana hanagi High Court Judge ahum amasung ukil tarukna su sahi tokhi haujikti suspend tokraba BJP gi wangang loi Nupur Sharmana prophet adugi matana ngang ki wathok oiba wangang sing aduna hawalakiba June taragi akanma protesting aduda yawi habigi damak Zabed Ahmad ki yumadu numaizu numita Prayagaraj Development Authority na bulldoze tokhi amasum routingi maral siba miyeni gi aini yadaba building singni haibadusu bulldozer 1000 duna thuaki police amasum development authorities ki amaga kusamnana sathaba thawong aduna yum thugai besing adu extra judicial punishment plap puna pibigi mawong amani haibisi mayek sengli hain sethi aduna ki
June taragi protest adugidam Uttar Pradesh police na district nipandagi miyoi sahung kunthra gumdoi faki amasum FIR taragu humdoi register tauki. Police custody gi manungda naha singbu lisai na kanthaduna phuba notice na taragana thabak adugi maram amata pidana protesters singi yum sing thugaiba minority Muslim community dagi protesters singbu koitan tanaba masung police na phubagi video sing social media ra paksana sandoraki maduna lewasi ga asumbu wakalon gi yumpham adu nighalle haina sithi aduna haiki su paus na phongdorakli makhase tharak poina to pawaman Assam isaugi phibam hanadagi hena lusilakli landslide miyoi mari sikre Guwahati yauna Assam ki tungan mafam singna nong leptana subana maram oiraga ising isaw amade landslide ki thaudok sing yamna toina thukli ngasi su landslide na maram oiraga miyoi mari siankre haina lenga ki makok thongbo official amana phongdorakli Kamrup Metro District Administration na Guwahati amadi manak nakpada lairiba mafam singi miyoi singna yamna section na lainaba khangalakhibaga loinana tangai phadaba thabak thoram singi natana yumdagi mapan thoktana ba akanma section wa thamnakli landslide tholakpa yaba mafam singda lairiba miyoi singna su matam kharagi oina safagadaba mafam singda lainaba district administration na khangalakpaga loinana makhatana nong suraba yaba yu oithokpa leibana toral manak nakna khundariba miyoi singsu safagadaba mafam singda lainaba khangankre amaromda Assam gi khwaidigi maruiba city ama oiriba Guwahati da hokhiba ningthokaba numiki numidangda nongleptana subana maram oiraga isaw thonkre Makasa tharakpo ina to papawmana BJP na virus ni TMC na vaccine ni Abhishek Banerjee Tripura gi assembly segment mari da pangthokadaba by election gi matam numit tarani phajilaktabaga loinana election campaign gi thabak su angakpa phangna kan khana rakli Tripura gi konung Agartala da ngasi pangthokiba election campaign amada saruk yakiba TMC ki lusingba Abhishek Banerjee na BJP party asi leba asigi oinadi virus ni aduga virus asipu maitiba piba ngamgadaba vaccine na TMC ni aikre mana phongdokhibada state asida BJP lengak lakhibadagi phibam ka hena soksingkre amasum lupkadoraba higa sapmanare BJP lengak na double engine ni haina yamna toina lauriba sigi sapchaba wanthokti double robbery haibani Laibasida amukta oikidriba mongna BJP lengak lakpadagi petrol amadi diesel gi mamal yauna posta gi mamal atia pakna wangkre makoibu paratam birasi haidi hena pausna su phongdorakli loisilakpoina to pawmana oting mihata senaba security personnel singi mathakta kari action laugadagi haiba sapsana khangdri report Mamangsagi December thara Nagaland gi manungsanba Mon district ki oting da Indian Army personnel singna mara laijadraba miyoi taragamari hatkibagi thawdo adubu thijinnanabagi damak semkiba special investigation team amana mamang thagi kuntra da APP gi kuthangda army officer ama yauna puna army personnel kuntra gi maming yawba charge sheet ama thagalaki adubu charge sheet aduda yawriba security personnel sing adugi mathakta kari karambe action lawgadagi haibadi sapsana khangma ngamdri haina report singna phongdoknarakli report singi matungina SIT na thagalakhiba charge sheet aduda major ama sobedar ani halbidar nipan night mari lens night taru amasum paratrooper mapan yawri Hariba Army personnel kuntrasi ki matakta logyaba sapsabu wayal sathabada Department of Military Affairs na ayaba pinaba Nagaland Police ki maikaidigi haijakibaga loinana military court case asi loisindana basu taksingkre Hauzik ko inadi ma'am pau si matang se lusinjarage amasum pathok sakibda soikiba lankiba kya yawrusu ma'am nanga phigene amasum matam geba maruebi pau sing su ma'am de lep leitana channel sigi maikedi gi ma'am na thamjarake hainasu channel sigi maikedi gi ma'am famna thamjari du ma'am hauzik ko inadi kainarsi and thank you